Akiswani Imphal, Nolini Devi na pau pazari, ahanbada maruiba pau. Manipurda hauzik phawada COVID-19 positive oiba migi masing lising ama chatruk mapan chure. Lok Sabha MP Dr. R.K. Ranjan Singh na hairi, thanga karangi anakpada phamung yangkai laiba hospital ama sanaba amasung Takmu Water Sports Complex Regional Thakta Pukhatnaba Donor Mantraloy da taknaragani. Fair Price of Agency gi tha taruki honorarium gi senpam Consumer Affairs Mantri Karam Syamna DSO Singh da ngasi yanthokre. Rail Mantri Piyush Goyal na hairi Atmanirbhar Bharat asi malem gi oina Bharat ki thong hangdoknabani amasung Bharat ta coronavirus na sokhalaba miyoi sing phagalakpagi masing lak manga makai sure naba phabagi sangsa da humphum doi dasmi chino ama yode. Manipurda hauzik phawada COVID-19 positive oiba migi masing lising ama chatruk mapan sure masigi manungda active case na chatre 16 ni miyoi chanipan marphu 13 naba phaduna mayum da halankre hauzik ayaki mamangda Jenims Authority dagi phangba pawda Imphal gi Jenims Hospital da ngasi COVID-19 gi puna sample samri humputra humdoi test tawbada 13 positive oire COVID-19 na aduna leiramba miyoi kunmathoi discharge tawkre ADC Santel ki makada ngasi Japhau Bazar da dukan amati popam phamliba singda COVID-19 sandorakpa amati thingnabagi warol sing yawba poster yenthokpagi thoram ama pangthokre. Thoram duka mari lainana COVID-19 ki matangda awareness program amasu pangthokhi. ADC Santel amasung National Health Mission Manipur ga puna pangthokpa thoram amada saruk yaraduna ADC Santel ki member SS Manglem Monsang na hai. Raija si ta hauzik mapalamdagi halakpa miyoi kaya COVID-19 positive oiba hingalakli. Adubo, laibak phabadagi sarkar na kana honaduna community transmission gi thak yaudri. Maramaduna, miyamna laina asi makhata na sandukta na bahona si haina mahakna apil tokhi. Manipur Pollution Control Board ki Chairman L. Radhakishore na hairi. COVID-19 laijat lanting nanaba sarkar na honariba asigi yenglaga laina asi makhata na sandokta naba sarkar na piriba niti niyom sing lawmi sing na ngak na satpinaba apil tori. Oinam kendra gi ngak chawprok pidagi Bisnupur kendra gi pochangpam phawba samnariba lambi samjinbagi thabak yengsinbagi khongchetta wafam asi mahangna phongdokhibani. Mangna hai Englising ani da PMGSY gi makhada koilas thakraba matung handak PMGSY gi makhada lambi asi amuk hanna samjinbani. Lok Sabha MP Dr. R.K. Ranjan Singh na hairi thanga karangi anakpada phamung yangkai laiba hospital ama sanaba amasung Takmu Water Sports Complex Regional Thakta Pukhatnaba Donor Mantraloy da taknaragani. Loktak pata lairiba ngangmi singi sakwai thawrangi damak project sing Donor Mantraloy gi makhada paikhatnaba yengsinba chatpada pangmi singda wapamasi phungdokladuna Dr. Ranjan na hai handakta thanga karangdagi miron binupi ama hida angang unakhiba adugumba thodok sing makhata na thoktanaba mafam chaba amada phamung yangkai laiba hospital ama sanaba Donor Mantraloy da prastab tawragani. Sendra ki Takmu da laiba Water Sports Complex e phibam nungnang ningai oiba mawongda leiramba ubada nungaitaba phongdokladuna Dr. Ranjan na hai Sports Complex asigi hostel chu leirabanina masibo regional thakta pukhat bhaibasi raija asigi sanaroi singi apambani maramaduna masibo regional thakta onthoknaba Donor Mantraloy da taknaragani. Donor Minister ji Sentang Makhada kuli tungan ba health infrastructure khara develop tongnabugi proposal ama Manipurdagi thaning badagi sabam mama yeng chatpani kadaida sabai agadagi haibagi proposal ama logo chatpani maduda water sport ki training hall adudagi Sendra gi Singkhong Auda the Loktak Development Authority na phum se ki phum madu choro makhta paisalaga about many years asil laibasina lambi se chathok dasinda ataiba pibada natana lambi se seriously damage tawre paramaduna LDA gi authority da ina appeal tawbati asumaina seva basuro asigi mathakta home sector bodi sector bu phumado mafam chana dispose of you choro mathakta thambachina akoi public committees da etikebo hele choro khale Takmu da laiba commercial fishery farm gi phibam ubada nungnangba phungdokladuna Dr. Ranjan na makhata na hai Directorate of Fisheries na chalaiba fishery farm asi phumna kupsin khibana fish farm ni haibagi wahanthok leitre maramaduna mari leinaba bibhag na phumsing asi atuba matamda sengdoktuna nga yokpa yana ba honagadabani
Loktak Development Authority na Loktak Sengbagi Tabak Paikaliba adugi matangda phongdokladuna Dr. Ranjan hai. Report ki matung inadi phum sing sengdokpagi tabak ningthina sathari adubo phum haibasidi hogolakpa naibanina masibu toina sengbagi tangai fataba lei. Mang hai Longum part amasung Kunjem part asi phumna kupsin khibana part amani haiba phauba khangdre maramaduna LDA na haiba phibam soklaba part sing asi atuba matamda sengdok piduna Loktak part ki mahusagi phibam da hanjil hanaba mahangna appeal tawri. SPI Regional Office Imphal na ngasi Mukhyamantri ge office da PPE sahum yangkai amasung ventilator ahum kusinakre. Mukhyamantri Nongthombam Biren Singh na hai makoigi khudol asina rajya asida COVID-19 laijat thingnaba puna honariba asida achaubo mateng oiragani. Thobal jila ki hairo kendra gi manung chanba langmai theta longmi singda ahongba mamalda har phangankre. Ngasi phangan ki ba har sing adu lausa lau uba adubu masagi pata leijadaba longmi sing khangatlaga yenthokpani. Makhata na asigumba har yenbagi thabak asi sathaki gani hairi. Langmai Thet Youth Development Association Thobal na thadorakpa cherol amana hai asigumba thorang ama laukhat pirakpa asida lamdam asigi longmi singna hainingai leitana thagatpa phongdorakli. Tabiriba pawasi Akasbani Imphal dagini. Fair price of FPS ki agent singi tha taruki honorarium lupa koti ani lakh nifunipan gi senpam sek oina ngasi Consumer Affairs Food and Public Distribution Mantri Karam Samna Madilainaba DSO singda yenthokre. Imphal ki All Secretariat Labor Mantri ki Office da pangthokpa thoram amada Mantri na hai. COVID-19 laisat sandorakpadagi miyam kham thengna wanaraba matamda fair price of agent chingna miyamda sengyen thokpada laukhiba thodangbo sakangba oina jila 13 gi Bidhan Sabha Kendra Nifu Taruki SPS singi tha taruki honorarium pithoknaba thabak paikhalakpani. Mahangna hai lemoriba jila 5 gi senpamsu darkar leba che sangsing hek subaga pithoknaba honagani. Mantri na hai senpam sing asi FPS agent sing da yaudre haibagi wakat laglabadi madubo yamna hakchina lawgani asigumba wakat sing mantri commissioner amadi director da hakcheng nana wakat payagani DSO sing na su puksel sing na senpam sing adu FPS agent sing da yahuna bahona bada mantri na appeal tawri. Napsagi sengchak yenjariba FPS agency aduga moigi makhada mating pangana sengchak hawai chimai yaliba nupi sing praja punamu mipaina dana mapan thokta matamda da thoktna praja gi seva tawdu koi government na moibu encourage over recognize over ina honorarium se tha taruki pi bani any public tagi complaint ama 1 lakh da maru very seriously lawani Ariba complaints ay samagda adagi commissioner da director da tawbu yagani. Tha ama chupna chatharakpa malemgi idan tawbugi thoram ngasi loisinkre. Life Savers Manipur NSS Unit Nailit Akampat Bidamangol College Sawombong State Blood Transfusion Council MEX ICFC Bank amati Department of Transfusion Medicine RIMS ka puna kusam naraga Loisin bagi thoramda voluntary blood donation camp amasu pangthoke. Malim ki idan tawba numit kamari leinana usara thaba amasung idan tawbagi thoram ama ngasi Thobal District Hospital da pangthokre. Association of Voluntary Blood Donors Manipur Thobal District Branch na RIMS ki Blood Bank and Transfusion Unit amasung Thobal District Hospital ga kusam naraga thoram adu pangthokpani. Idan tawbagi thoram adu da miyoi nifumari na idan tawki. Thobal Jila ki Khangabok Part 1 Gram Panchayat ki Pradhana Panchayat asida leiriba MGNREGA ki job card holder singda ngasidagi amuk hana thabak suba huwankre. Coronavirus na maram oiduna lockdown gi athingba leibadagi thabak lepluraba matung ngasi panchayat asigi mafam kayada thabak suba hokibani. Rail Mantri Piyush Goyal na hairi Atmanirbhar Bharat asi malem gi oina Bharat ki thong hangdoknabani. Mahang na hai Bharat ki entrepreneur sing malem gi phibam amuk hana phagat hanak nabagi lambida saruk yahanba sarkar na pami. Mahang na laloliti ki body sing da pandang phangba ngamnaba puna thabak tawminanaba appeal tawri. Mahang na hai Pradhan Mantri Narendra Modi na lauthokiba awonba sing asina leibak asigi miyam gi sakwat thorang sing atenpa amasung tungkoina gi oina chauna kanaba pigani. Mantri na hai mapalam da posai thadok pa hingat hanaba lamjing sarkar na masak khangdokli amasung Bharat da sajaba potok sing hena pungning thagut na bagi damak industries ki sector tarani thoi masak khangdokle.
COVID-19 लाइचत की मतंग फोंदोक्लदुना मंत्री न हाई लाइचत असिबु मियाम पुनः होनदुना खुदोंचाबा अमा ओइना ओंथोकनबा होनगदबनी मांगना हाई भारत न PPE अमसुंग मास्क मरांग कायना पुथोक्तुना लाइचत असिबु थेंगननबा होनरी असमदा हुजिकसु इसिंग इचाउगी अवाबा मायोकनरी हंदकी सहीगी ओइना अनिरक सुबा इचाउ असिना मियोय लाख 13 हेना अवाबा मायोकना हले ngasi मियोय मरी सिकीबगा लोइनना इचाउ असिदा लेखिदबा मिगी मसिंग 95 सुरे राज्य अमसुंग नेशनल डिजास्टर रेस्पॉन्स फोर्स न मी कनबा अमसुंग तेंगबांग पिबगी थबक हेना कंसिले मियोय लिसिंग कुलहुमदोइरोम सरकार हांगबा रिलीफ कैंप सिंगदा चंगजाफम लौदुना लेदी इजाव अदुना राज्य अदुगी लंबी कया इसिंग थुमजिनखिबदगी सथोक ससिंदा खुदोंग सादबा मायोकना हले मरक असिदा काजीरंग नेशनल पार्क की एंटी पोस्टिंग कैंप की साद मरफु 15 इसिंगना थुमजिनख्रे हौजिक फावबदा सानि फुतरे सीख्रे अदुगा हुमफु 13 रोमना कलहौरे मुख्यमंत्री सर्बानंद सोनोवाल इजाउन मरम ओइदुना लौनंबाल नमथख्रबा रोमोरिया अमसुंग द्रिबुगढ़ तोंगान तोंगानबा मफमसिंग ngasi सत्तुना यंगसिनख्रे खोंसत अतुदा केंद्र की मंत्री रामेश्वर तेली असम की वाटर रिसोर्सेस मंत्री केशव मोहंता अमसुंग MLA रिदुफर्न बरुवा लोइनखी फिबम अदु यंगसिलबा मतुंग मुख्यमंत्री न मरी लेनबा ऑफिशियल सिंगदा लौनंबाल निंखारिबा मफमसिंग अदु खुदकता सेमजिनबा पाउताक पिखे इंडियन मेट डिपार्टमेंट हाइडी खा नोंसुप्तगी लाकपा कुमगिनों कंसिलपगा लोइनना हयेंग फावबदी अवांग नोंपोक भारत बिहार नोंचुप बेंगोल अमसुंग नोंपोक थंगबा उत्तर प्रदेशता मखाताना नोंकन सुखीगनी CBSE न लौबा क्लास 12 परीक्षा की फोल लाउथोकले नुपी मचासिंगना नुपा मचासिंगदगी सादा 5.3 हेना पास तौरे अपुनबा पास तौबगी सांग सादा 45.9 त्रिबांद्रम रीजन न ख्वाइदगी वांगना सादा 43.3 पास तौकी अदुगा पाटना रीजन न ख्वाइदगी नेमना सादा 53.5 पास तौकी परीक्षा की फोल असी CBSE की वेबसाइट ता येंबा यागनी आकाशवाणी इम्फाल दगी पाउ ताबिरी भारत कोरोना वायरस न सोखलबा मियोइसिंग फगलकपगी मसिंग लाख 5 मकाई सुरे केंद्र सरकार न हाई हौजिक फावबदा नाबा फरकपा मसिंग लाख 5,59,353 सुरे हौकिबा पुंग कुनमरीदा मी 19,950 नाबा फरकखी लेबाक असिदा हौजिक फावबदा नाबा फबगी सांग असि सादा 62.0 अमनी केंद्र की हक्सेल अमसुंग याइफे युम्बाल मंत्रालय न हाई हौकिबा पुंग कुनमरीदा मी 19,907 अमा COVID-19 पॉजिटिव ओइरकपदगी हौजिक फावबदा लेबाक असिदा पॉजिटिव ओइबा मसिंग लाख 9,59,950 सुरे ngarang hengalakhiba masing asi nongmada khwaidagi yamna hengatpani leibak asida hojik active case lakh 3,9 sure COVID-19 na nabadagi sikiba masing 19,963 sure ngarang nongma khakta dami samga sikhi leibak asida COVID-19 dagi sibagi sang asi sada 2.3 oidi मेघालय COVID-19 पॉजिटिव ओइबा मसिंग सनी 35 सुरे हेल्थ सर्विसेज की डायरेक्टर डॉक्टर अमन वार हाई ईस्ट खासी हिल्स जिला मी सनी 19 पॉजिटिव ओइबदा BSF की 63 इंडियन एयर फोर्स की 2 अमसुंग मिसम 52 याउरी हौजिक मियोय सनी 94 तोंगान तोंगानबा सेंटर सिंगदा लायेंगली मिजोराम दा हौखिबा पुंग कुनमरीदा अनोबा पॉजिटिव केस मरी थेंगनबगा लोइनना राज्य अदुदा COVID-19 पॉजिटिव ओइबा मिगी मसिंग सनी 38 सुरे ngarang sample 43 टेस्ट तौबगी मनुंगदा मियोय मरी अदु पॉजिटिव ओइबा थेंगनखिबनी पॉजिटिव ओइबा मियोय सिंग असि नेशनल डिजास्टर रेस्पॉन्स फोर्स की मियोय सिंगनी राज्य अदुदा हौजिक एक्टिव केस मरफु लेडी मियोय 151 नाबा फदना मयुम मयुमदा हलनख्रे अरोइबदा मरोइबा पाउ अमुक हन्ना मणिपुर हौजिक फावबदा COVID-19 पॉजिटिव ओइबा मिगी मसिंग 1,708 सुरे लोकसभा MP डॉक्टर RK रंजन सिंह न हाइरी थांग करांग की अनकपदा फमुंग यांखै लेबा हॉस्पिटल अमा सानबा अमसुंग तकमु वाटर स्पोर्ट्स कॉम्प्लेक्स रीजनल थाकता फुखनबा डोनर मंत्रालयदा तकनरगनी फेयर प्राइस ऑफ एजेंट संगे था तरुक की ऑनरेरियम की सेंफम कंज्यूमर अफेयर्स मंत्री कराम श्यामना DSO सिंगदा ngasi यंथोखरे रेल मंत्री पीयूष गोयल न हाइरी आत्मनिर्भर भारत असि मालेम की ओइना भारत की थोंग हांगदोकनबनी अमसुंग भारत कोरोना वायरस न सोखलबा मियोसिंग फगलपगी मसिंग लाख 5 मकाई सुरे नाबा फबगी सांग 7.0 अमा यौरे पाउली